Hello everyone, welcome back to my channel 7 Speed Manipur. Ngasi ano video amaga loina na mo miyam gi mafam da purga laksari haiba tare. Ado kana gum isin housing na khoi gi gari da simple khoi gi car hatchback haiba tare ko. Hatchback ki price range da SUV phangaga di adom kari phaubi gani. Haiba question jini ko. Ado mayam na hen na sigi maram da khangning laga di ai sigi video sida dum domgi right video haib tare haidi domna sigi exter haiba gari sigi maramda ngasi video sida dum ai details adum sugaina hai tare magi maramda haib tare ko adu matang ngasi video semjabane ado yengmina se haiba gari si akhoi gi domgi affordable price da akhoi gi entry level SUV looks amaga loina na lakpa dum gari makhal ama oiduni ko ado haiba gari si dum price range da yenge adum akhoi normal akhoi hatchback car magi mamal da sudum leire aduga akoida SUV amagi field do akoida su dum phawon bangamba adum makhal gi gari oiduni ko adodi haurasi ko video se yengminarasi makha ta na ado sinau singna channel asi nongna thengna ba yaurgadi subscribe like and share toksen biramo chugumba gari ga mari leina ba content mathang puraga lakhuda dum da miss oidana bell icon da su soidana press toubiyu aduga ngasi akhoi gi punya gi akhoi gi Hyundai showroom na ngasi hariba Exter asi gi akhoi video shoot tawgi khulong chaw pb bagi damak tasu thagat phongluk chari aduga makha tarak pada akhoi gi kana gum sinau sin akhoi loan gi matang da su dum khangniam gani loan gi su dum khulong chaba dum leigani ko ado loan gi matang da hen akupa maron khangniam ga su ai contact number ma hapcharong ge description su hapcharong ge screen su hapcharong ge sedum contact tawiraga tanwi su yagani ado booking pambi bisinau sing gi dum Jiki haiba phone number sida dum booking gi damakta dum connect tawbi yagani adudi haurasi videos haurasi videos e dum ai han bada dum ai myam da gari se koina salaga yengan bagi adu madi dum ai soidana dum uchara ge sina front gi look side tare ko aduga sina side ki looks man legani aduga magi rear gi looks na smaina leire ko adu gari si dum yengbada yamna boxy type oiraga dum koi gi SUV amagi magi looks sabe tare ko adu di dum phajana adum ubang ame gari se okay an bada gari si gi magi price to hane ta haijare ko adu price se adu ki mati yamna koi gi SUV amada koi gi affordable price da koi gi koi normal hatchback car amagi price range ta tare adumaina phangalle haiba gari si aduna Hyundai gi Exter haiba gari si akhoi gi maruina Tata gi Punch ka yamna close compete tawa adumba kai tare gari makhal ni ko ado gari si price si akhoi gi base to akhoi top haiba tare ko base akhoi on road akhoi 7,14,000 swai digi hauraga goes up to akhoi gi 12 lakh smaina si gi manungda adum phangba gari oidoi ni ko aduga haiba gari sigi magi sigi variant ji akhoi gi top model ni akhoi manual da ko aduga SX option na le ko adu connect aina ma le ko adu do odini ko variant ji chawrang na habet chawrpam haijar ke amda EX le ni EX option le ni aduga S ade S option adagi SX option aduga SX option connect aina minus magi trim smile khaidu eu ko aduga si sina SX option connect tu ni ko top model tu ni ko ado si mathakta hu koi gi magi transmission jina mo koi manual ga automatic ani da dum phangani ko ado sinau sing na koi gi yamna smoothly drive tawa pamba aduga low budget su oiba pamba aduga SUV su oiba pamba aduga makhal gi gari pambiraga di haiba gari si dum consider tawda yagadra ina khanjai aigi mota ko ado adom gi su comment dum
ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯔꯤꯚ꯭ꯌꯨꯗꯤ ꯑꯩ ꯁꯤꯗꯩꯗꯗꯤ ꯑꯩ ꯑꯗꯨꯃꯗꯤ ꯑꯩ ꯀꯚꯔ ꯇꯧꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯁꯤꯒꯤ ꯊꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯌꯦꯡꯁꯦ ꯃꯥꯒꯤ ꯀꯩꯀꯩ ꯐꯤꯆꯔ ꯌꯥꯎꯕ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯐ꯭ꯔꯟ ꯂꯨꯛꯁꯇ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯧꯔꯁꯤ ꯁꯤꯅꯤ ꯌꯦꯡꯕꯤꯔꯣ ꯐ꯭ꯔꯟ ꯂꯨꯛꯁꯦ ꯁꯤ ꯑꯦꯛꯁꯇꯔ ꯍꯥꯏꯅ ꯃꯃꯥꯡꯗ ꯕꯦꯖꯤꯡ ꯁꯨꯃꯥꯏꯅ 3Dꯗ ꯐꯖꯅ ꯊꯥꯔꯦꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯥꯒꯤ ꯍꯩꯠ ꯁꯦꯞꯇ ꯃꯥꯒꯤ DRL ꯀꯣ ꯍꯦꯠꯂꯦꯝ ꯍꯦꯂꯣꯖꯦꯟꯗ ꯌꯥꯎꯔꯦ ꯑꯗꯨꯒ LED ꯁꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯑꯩꯠ ꯁꯦꯞꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯝꯄꯜ ꯍꯦꯂꯣꯖꯦꯟ ꯃꯅꯨꯡꯗ ꯕꯜꯕꯁꯦ ꯑꯗꯨꯒ ꯁꯤꯅ ꯍꯦꯠꯂꯦꯝ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯄ꯭ꯔꯣꯖꯦꯛꯇꯔ LEDꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯁꯤꯅ ꯍꯩꯠ ꯁꯦꯞꯇꯅꯤ ꯑꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯐ꯭ꯔꯟꯒꯤꯁꯦ ꯑꯗꯨꯒ ꯒ꯭ꯔꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯛꯁ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯚꯦꯅ꯭ꯌꯨꯒꯤ ꯍꯥꯏꯐꯦꯠ ꯃꯁꯛꯇꯣ ꯃꯃꯥꯡꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯒꯦꯁꯨ ꯇꯧꯏꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯁꯤ ꯃꯃꯥꯡꯒꯤ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠꯀꯤ ꯗꯤꯖꯥꯏꯟ ꯌꯦꯡꯕꯤꯔꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯒꯥꯔꯤꯁꯦ ꯃꯃꯥꯡꯁꯦ ꯌꯦꯡꯕꯗ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯞꯗꯦꯠ ꯑꯣꯏꯕ ꯌꯥꯝ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯒꯥꯔꯤ ꯌꯥꯝ ꯐ꯭ꯌꯨꯆꯔꯤꯁꯇꯤꯛ ꯑꯣꯏꯕ ꯒꯥꯔꯤ ꯑꯗꯨꯝ ꯃꯥꯜꯂꯦꯕ ꯌꯦꯡꯕꯗ ꯌꯦꯡꯕ ꯂꯣꯒꯣꯁꯦ ꯍꯤꯟꯗꯥꯏꯒꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯖꯤꯟꯁꯦ 1.2 ꯂꯤꯇꯔꯗ ꯑꯗꯨꯒ 4 ꯁꯤꯂꯤꯟꯗꯔ ꯑꯣꯏꯗꯣꯏꯅꯤꯀꯣ 1.2ꯒꯤ 4 ꯁꯤꯂꯤꯟꯗꯔ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯄꯋꯥꯔ ꯑꯥꯎꯠꯄꯨꯠꯁꯤꯅ ꯑꯩꯈꯣꯏꯒꯤ 82 bhp ꯀꯣ ꯑꯗꯨꯒ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ 113 ꯄꯣꯏꯟ ꯁꯝꯊꯤꯡ ꯀꯣ ꯁꯨꯃꯥꯏꯅ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯦ ꯄꯋꯥꯔꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯁ꯭ꯃꯨꯠꯂꯤ ꯗ꯭ꯔꯥꯏꯚꯤꯡ ꯇꯧꯕ ꯄꯥꯝꯕ ꯁꯤꯇꯤ ꯔꯥꯏꯠꯇꯁꯨ ꯍꯦꯟꯅ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯋꯦꯗꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗꯤ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯍꯣꯡꯕ ꯒꯥꯔꯤ ꯍꯥꯏꯔꯒꯗꯤ ꯁꯤ ꯇꯥꯔꯦ ꯑꯗꯨꯒ ꯁꯥꯏꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯗꯤꯁꯛ ꯕ꯭ꯔꯦꯛꯇ ꯂꯥꯛꯑꯦꯀꯣ ꯗꯨꯋꯦꯜ ꯇꯣꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯀꯠ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯦꯂꯣꯏꯁꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ 15 ꯏꯟꯆꯇ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯇꯥꯌꯔꯒꯤ ꯁꯥꯏꯖ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯠ ꯀ꯭ꯂꯦꯔꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯇꯩꯗꯤ ꯁꯨꯃꯥꯏꯅ ꯇꯣꯡꯊꯣꯛꯑ ꯌꯥꯎꯋꯦꯗꯅ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯃꯅꯨꯡ ꯈꯤꯇꯪ ꯆꯪꯁꯤꯜꯂꯦꯀꯣ ꯌꯥꯎꯋꯦ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯁꯨꯝ ꯁꯥꯏꯠ ꯄꯋꯥꯔ ꯕꯤꯝꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯁꯥꯏꯠ ꯄꯋꯥꯔ ꯕꯤꯝꯁꯤꯗ ꯑꯗꯨꯒ ꯁꯤ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯎꯒꯅꯤ ꯃꯥꯒꯤ ꯂꯨꯛꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯍꯦꯠꯂꯦꯝꯞꯗꯣ ꯑꯗꯩꯗꯤ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ DRLꯗꯣ ꯑꯗꯨꯁꯨ ꯃꯅꯤꯡꯂꯣꯝꯗꯁꯨ ꯁꯤꯒꯤ ꯑꯗꯨꯒ ꯁꯤꯃꯦꯇ꯭ꯔꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯃꯅꯤꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯥꯔꯛꯐꯤꯟ ꯑꯦꯟꯇꯤꯅꯥ ꯑꯗꯒꯤ ꯁꯤꯗꯩꯗ ꯁ꯭ꯄꯣꯏꯂꯔꯁꯦ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯝ ꯇꯣꯡꯉꯥꯜꯂꯦꯀꯣ ꯈꯔ ꯌꯦꯡꯕꯗ ꯌꯥꯝꯅ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯌꯨꯅꯤꯛ ꯗꯤꯖꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯗꯤꯐꯣꯒꯔ ꯌꯥꯎꯖꯔꯦ ꯔꯤꯌꯔ ꯋꯥꯏꯄꯔꯁꯤꯗ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯖꯤꯡꯁꯤꯗ SX ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁ ꯀ꯭ꯔꯣꯝ ꯗꯥꯔꯛ ꯀ꯭ꯔꯣꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯃꯅꯤꯡꯒꯤꯁꯦ ꯑꯗꯨꯒ ꯁꯦꯟꯁꯔ ꯁꯨꯃꯥꯏꯅ ꯑꯅꯤ ꯌꯥꯎꯒꯅꯤ ꯁꯤꯗ ꯑꯃ ꯑꯗꯨꯒ ꯁꯤꯗ ꯕꯦꯛ ꯀꯦꯃꯦꯔꯥꯁꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯋꯥꯡꯉꯦ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ SUV ꯑꯃꯒꯤ ꯃꯥꯏꯀ꯭ꯔꯣ SUV ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯐꯝ ꯊꯣꯛꯄ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯋꯥꯡꯉꯦ 185 mm ꯆꯥꯡꯗꯀꯣ ꯋꯥꯡꯉꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩ ꯕꯨꯠꯇꯨꯃ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦꯀோ ꯁꯤ ꯃꯥꯒꯤ ꯕꯨꯠ ꯔꯤꯂꯤꯁ ꯇꯧꯕ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯅꯤ ꯑꯗꯨꯝ ꯃꯥꯒꯤ ꯁꯤꯒꯤ ꯕꯨꯠ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯁꯦ 391 ꯂꯤꯇꯔꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ 60-40 ꯁ꯭ꯄ꯭ꯂꯤꯠꯀꯤ ꯃꯑꯣꯡꯗꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯝ ꯄꯨꯔꯥ ꯐꯣꯜ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯐꯣꯜ ꯇꯧꯔꯒ ꯄꯨꯕ ꯌꯥꯔꯦ ꯄꯥꯔꯁꯦꯜꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯍꯨꯛ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯣꯝꯗꯅ ꯕꯨꯠ ꯔꯤꯗꯤꯡ ꯂꯥꯏꯠ ꯍꯦꯂꯣꯖꯦꯟꯗ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯈꯥꯗꯅ ꯑꯩꯈꯣꯏ ꯁ꯭ꯄꯤꯌꯔ ꯇꯥꯌꯔꯗꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯤꯗꯅ ꯑꯃꯨꯛ 14 ꯏꯟꯆ 1 ꯏꯟꯆ ꯑꯃ ꯍꯟꯊꯔꯒ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯆꯤꯡꯊꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ LED ꯅꯝꯕꯔ ꯄ꯭ꯂꯦꯠ ꯀꯩꯀꯩ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯅꯅꯕ ꯍꯥꯞꯄꯦꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯔꯤꯌꯔꯒꯤ ꯁꯝꯂꯞꯄ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯒꯦ ꯏꯟꯇꯤꯔꯤꯌꯔꯗ ꯑꯃꯨꯛ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔꯁꯨ ꯌꯥꯎꯔꯦ ꯊꯣꯡ ꯁꯤ ꯕꯣꯗꯤ ꯀꯂꯔ ꯑꯗꯨꯝ ꯍꯥꯞꯄꯦꯕꯀꯣ ꯁꯤ A ꯄꯤꯂꯔ B ꯄꯤꯂꯔ C ꯄꯤꯂꯔ ꯁꯨꯃꯥꯏꯅ ꯂꯣꯏ ꯕ꯭ꯂꯦꯛ ꯑꯥꯎꯠꯇ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯤꯔꯦꯀꯣ ꯑꯗꯨꯒ
ꯌꯦꯡꯉꯁꯦ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯄ ꯀꯥꯟꯗ ꯁꯤꯗ ꯄꯤꯔꯤꯁꯦ ꯄꯨꯔꯥ ꯐꯨꯜ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯐꯤꯅꯤꯁꯁꯦ ꯑꯗꯣ ꯁꯤꯗ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯑꯗꯨꯝꯕꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯌꯥꯎꯗꯦ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯄ꯭ꯂꯥꯁꯇꯤꯛ ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯅ ꯈꯤꯇꯪ ꯗꯥर्ꯛ ꯒ꯭ꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯑꯣꯜ ꯄꯋꯥꯔ ꯋꯤꯟꯗꯣꯒꯤ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯋꯤꯟꯗꯣ ꯂꯣꯛ ꯇꯧꯕꯒꯤꯗꯨꯁꯨ ꯌꯥꯎꯔꯤꯀꯣ ꯕꯣꯇꯜ ꯍꯣꯜꯗꯔ ꯁꯤꯗ 1 ꯂꯤꯇꯔꯒꯤꯀꯣ ꯑꯗꯨ ꯁꯝ ꯁ꯭ꯇꯣꯔꯦꯖ ꯈꯔ ꯄꯤꯔꯤ ꯑꯗꯨ ꯁ꯭ꯄꯤꯀꯔ ꯁꯨꯃꯥꯏꯅ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯃꯥꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯁꯦ ꯃꯦꯅꯨꯋꯦꯜꯗ ꯁꯤꯒꯤꯁꯦ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯑꯗꯨꯝ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯤꯁꯦ ꯁꯣꯔꯠ ꯍꯥꯏꯗꯤ ꯈꯔ ꯅꯦꯝꯕ ꯈꯔ ꯋꯥꯡꯕ ꯂꯣꯏ ꯂꯩꯕꯅꯤꯅ ꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤ ꯁꯨꯃꯥꯏꯅ ꯐꯤꯆꯔ ꯑꯃ ꯍꯥꯞꯄꯁꯦ ꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯐꯤꯆꯔ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯁꯤꯗ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯇꯧ ꯕꯇꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯤ ꯚ꯭ꯌꯨ ꯀꯦꯃꯦꯔꯥꯒꯤ ꯑꯗꯒꯤ ꯇ꯭ꯔꯦꯛꯁꯟꯒꯤꯀꯣ ꯑꯣꯐ ꯑꯣꯟ ꯇꯧꯕꯒꯤ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯛꯀꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁ꯭ꯇꯦꯌꯔꯤꯡꯒꯤ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯁ꯭ꯇꯦꯌꯔꯤꯡꯒꯤ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤ ꯃꯥꯒꯤ ꯄꯨꯔꯥ ꯗꯤꯖꯤꯇꯦꯜꯂꯤ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁꯦ ꯄꯨꯔꯥ ꯗꯤꯖꯤꯇꯦꯜꯗ ꯁꯨꯃꯥꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤꯀꯣ ꯑꯗꯩ ꯁꯣꯝꯁꯤꯡꯁꯤꯅ RPM ꯃꯤꯇꯔ ꯁꯣꯝꯅ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯐꯨꯋꯦꯜꯒꯤ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯒꯤ ꯁꯤꯅ ꯇꯦꯝꯄꯔꯦꯆꯔ ꯑꯗꯨꯒ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀꯣ ꯀ꯭ꯔꯨꯖ ꯀꯟꯇ꯭ꯔꯣꯜꯁꯨ ꯌꯥꯎꯖꯔꯦ ꯁꯤꯗ ꯁꯦꯠ ꯇꯧꯅꯅꯕ ꯂꯣꯏ ꯌꯥꯎꯖꯔꯦꯀꯣ ꯁꯤꯗ ꯃꯣꯠ ꯆꯦꯟꯖ ꯇꯧꯕꯒꯤ ꯁꯤꯗꯩꯗꯨ ꯀꯔꯦꯟ ꯇ꯭ꯔꯤꯞ ꯁꯨꯃꯥꯏꯅ ꯂꯣꯏ ꯃꯊꯪ ꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯦ ꯐꯤꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯒꯤ ꯌꯥꯝꯅ ꯃꯇꯝꯒ ꯌꯥꯝ ꯆꯨꯅꯕ ꯃꯌꯥꯝꯁꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯤꯒꯤ ꯃꯜꯇꯤꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯀꯃꯥꯟ ꯄꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯤ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨꯀꯣ ꯑꯗꯩ ꯐꯣꯟ ꯂꯥꯛꯄ ꯑꯣꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯅ ꯋꯥꯏꯄꯔ ꯀꯟꯇ꯭ꯔꯣꯜ ꯂꯩꯔꯅꯤ ꯁꯤꯅ ꯍꯦꯗꯂꯦꯝꯞꯀꯤ ꯀꯟꯇ꯭ꯔꯣꯜꯁꯤꯗ ꯂꯩꯔꯅꯤꯀꯣ ꯑꯗꯣ ꯁ꯭ꯇꯦꯌꯔꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯦꯗꯔ ꯔꯦꯞꯇ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏ ꯀꯅꯦꯛꯇꯦꯠ ꯀꯥꯔ ꯐꯤꯆꯔ ꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯐꯤꯆꯔꯁꯨ ꯂꯣꯏ ꯀꯅꯦꯛ ꯇꯧꯔꯒ ꯇꯧꯕꯒꯤꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯌꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯚꯤꯒꯦꯁꯟ ꯇꯧꯕ ꯌꯥꯔꯅꯤ ꯃꯦꯞ ꯌꯥꯔꯅꯤꯀꯣ ꯁꯤꯗ ꯕꯇꯟ ꯌꯥꯎꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯃꯦꯞ ꯄꯨꯊꯣꯛꯀꯦꯁꯨ ꯁꯤꯗ ꯃꯦꯞ ꯂꯣꯏꯅꯃꯛ ꯒꯨꯒꯜ ꯃꯦꯞ ꯁꯤꯖꯤꯟꯅꯔꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯔꯦꯗꯤꯑꯣꯒꯤ ꯃꯦꯗꯤꯌꯥ ꯀꯣ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯔꯦ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯗꯩ ꯂꯣꯏꯅꯃꯛ ꯌꯦꯡꯉꯒ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯑꯗꯨꯝ ꯇꯁ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯒꯤ ꯂꯦꯑꯥꯎꯠꯁꯦ ꯑꯩꯈꯣꯏꯒꯤ AC ꯚꯦꯟꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ACꯒꯤ ꯅꯣꯞ ꯁꯨꯃꯥꯏꯅ ꯌꯥꯎꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯃꯨꯛ ꯋꯥꯌꯔꯂꯦꯁꯀꯤ ꯆꯥꯔꯖꯤꯡ ꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯁꯞꯄꯣꯔꯠ ꯑꯃ ꯑꯗꯨꯝ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯃꯔꯛꯇ ꯁꯤꯒꯤ ꯃꯥꯒꯤ ꯁꯣꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯂꯣꯛ ꯑꯟꯂꯣꯛ ꯑꯗꯨꯒ ꯁꯤꯅ ꯕꯨꯠ ꯔꯤꯂꯤꯁ ꯇꯧꯕꯩꯁꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ USBꯒꯤꯀꯣ ꯑꯗꯒꯤ ꯁꯤꯅ C ꯇꯥꯏꯞ ꯁꯨꯃꯥꯏꯅ ꯆꯥꯔꯖꯤꯡꯒꯤꯀꯣ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯒꯤꯌꯔ ꯂꯤꯚꯔ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯀꯞ ꯍꯣꯜꯗꯔ ꯑꯆꯧꯕ ꯃꯆꯥ ꯑꯃꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯝ ꯁ꯭ꯇꯣꯔꯦꯖ ꯃꯆꯥ ꯁꯣ ꯀꯩꯀꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯁꯨ ꯌꯥꯕ ꯀꯣ ꯁꯣꯝꯗ ꯊꯝꯕꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯕ꯭ꯔꯦꯛ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯤꯁꯤꯡ ꯑꯣꯏꯔꯤꯁꯦ ꯑꯥꯝꯔꯦꯁ ꯑꯃꯗꯤ ꯁꯤꯗ ꯃꯤꯁꯤꯡ ꯑꯣꯏꯕ ꯊꯦꯡꯅꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯠꯀꯤ ꯀꯝꯐꯔꯠꯁꯤꯃ ꯑꯗꯨꯝ ꯊꯥꯏ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯁꯥꯏꯠ ꯍꯣꯜꯗꯔ ꯀꯣ ꯁꯤꯒꯤ ꯁꯥꯏꯠ ꯍꯣꯜꯗꯔꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯋꯦ ꯁꯤꯠꯁꯤꯃ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯦꯟ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯗꯦꯁꯕꯣꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯟ i10 ꯀꯣ ꯑꯗꯨꯗꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒ ꯂꯥꯛꯄ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯗꯦꯁꯕꯣꯔꯠꯀ ꯑꯗꯨꯝ ꯏꯟꯇꯔꯤꯌꯔꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯝ ꯁ꯭ꯇꯣꯔꯦꯖ ꯊꯝꯕ ꯌꯥꯕꯒꯤ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃ ꯄꯤꯔꯤꯀꯣ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁ꯭ꯄꯦꯁ ꯒ꯭ꯂꯣꯕꯣꯛꯁ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯑꯗꯨꯒ ꯁꯤꯗ IRBMꯗ ꯑꯗꯨꯝ ꯁꯤ ꯑꯣꯇꯣꯃꯦꯇꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯃꯦꯅꯨꯋꯦꯜ ꯑꯗꯨꯝ ꯁꯥꯟꯅꯔꯦꯀꯣ ꯑꯗꯨꯒ SOS ꯕꯇꯟ ꯀꯣ ꯑꯗꯒꯤ ꯁꯤꯅ ꯇꯣ ꯇꯧꯕꯒꯤ ꯑꯗꯒꯤ ꯁꯤꯅ ꯁꯟꯔꯨꯐ ꯌꯥꯎꯔꯦꯀꯣ ꯁꯤꯗꯁꯨ ꯁꯟꯔꯨꯐꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯗꯣꯏꯅꯤꯀꯣ ꯁꯤꯗ ꯑꯣꯟ ꯇꯧꯔꯀꯥꯟꯗ
ꯁꯤ ꯂꯩꯔꯦ ꯁꯟꯔꯨꯐꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯁꯤꯅ ꯑꯃꯨꯛ ꯈꯨꯠꯅ ꯑꯃꯨꯛ ꯁꯥꯟꯅꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯂꯥꯏꯠ ꯍꯦꯂꯣꯖꯦꯟꯗ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯌꯥꯎꯋꯦꯀꯣ ꯄꯦꯁꯦꯟꯖꯔꯒꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯒꯤꯗꯤ ꯁꯤꯗ ꯇꯤꯀꯦꯠ ꯍꯣꯜꯗꯔ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯃꯃꯥꯡꯒꯤ ꯁꯝꯂꯞꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯣꯝ ꯑꯩꯈꯣꯏ ꯁ꯭ꯇꯦꯟꯗꯔꯠ ꯚꯦꯔꯤꯌꯟꯗꯒꯤ ꯍꯧꯔꯒꯅꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯐꯤꯆꯔꯗ ꯌꯦꯡꯕ ꯀꯥꯟꯗ 6 ꯏꯌꯔꯕꯦꯒ ꯀꯣ 6 ꯏꯌꯔꯕꯦꯒ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ABS EBD ꯑꯗꯒꯤ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯑꯗꯒꯤ ꯍꯤꯜ ꯍꯣꯜ ꯑꯦꯁꯤꯁ ꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯐꯤꯆꯔꯁꯦ ꯁꯦꯐꯇꯤꯗ ꯌꯥꯝ ꯐꯖꯅ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯣ ꯂꯣꯏ ꯑꯌꯥꯝꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯑꯗꯨꯝ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯑꯗ ꯌꯦꯡꯁꯤ ꯑꯗꯨꯒ ꯁ꯭ꯇꯤꯌꯔꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯀꯣ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯁꯀꯣꯄꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯇꯤꯜꯇꯦꯠ ꯇꯧꯕꯒꯤꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯃꯥꯏ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔꯒꯤ ꯃꯥꯏ ꯀꯝꯐꯔꯠꯇꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯤꯠꯀꯤ ꯃꯥꯏ ꯀꯩꯅꯣꯁꯦ ꯍꯥꯞ ꯂꯦꯗꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯐꯦꯕ꯭ꯔꯤꯛꯇ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯃꯅꯤꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯁꯨ ꯗꯣꯔ ꯕꯣꯗꯤ ꯀꯂꯔꯗ ꯗꯣꯔ ꯍꯦꯟꯗꯜꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯊꯣꯡꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯡꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯣꯜꯃꯣꯁ 90ꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯀꯣ 70-80 ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯁꯤꯁꯨ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯥꯎꯠꯇ ꯑꯗꯨꯝ ꯂꯩꯔꯦ ꯈꯨꯠ ꯄꯥꯏꯐꯝ ꯑꯗꯩ ꯀꯣꯏꯟ ꯀꯩꯀꯩ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯦ ꯁꯤ ꯁ꯭ꯄꯤꯀꯔ ꯑꯃ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨ ꯀꯥꯈꯠꯂꯛꯀꯦ ꯀꯥꯈꯠꯂ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯐ꯭ꯂꯣꯔ ꯀꯩꯅꯣꯁꯦ ꯕꯣꯇꯝꯁꯦ ꯁꯤꯁꯨ ꯍꯝ ꯑꯣꯏꯕ ꯃꯆꯥ ꯑꯃ ꯈꯤꯇꯪꯗꯤ ꯂꯩꯀꯣ ꯌꯥꯝ ꯀꯟꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯄꯦꯁꯦꯟꯖꯔꯗꯀꯣ ꯑꯗꯨ ꯑꯣꯏꯔꯒ ꯁꯤꯁꯨ ꯁꯤꯠꯁꯤꯁꯨ ꯌꯦꯡꯉꯨ ꯀꯨꯁꯟꯁꯦ ꯑꯗꯨꯝ ꯁꯣꯐ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯅꯤ ꯔꯨꯝꯁꯤꯀꯣ ꯅꯤ ꯔꯨꯝꯁꯤ ꯑꯔꯥꯎꯟ 6 inch ꯀꯣ ꯑꯔꯥꯎꯟ ꯑꯩꯁꯦ 5.89 ꯁ꯭ꯋꯥꯏꯃꯨꯛ ꯂꯩꯌꯦꯕꯀꯣ ꯁꯤꯐꯥꯎꯗ ꯑꯩꯒꯤ ꯅꯤ ꯔꯨꯝꯁꯤ ꯌꯦꯡꯉꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯍꯦꯠ ꯔꯨꯝ ꯑꯃꯨꯛ ꯌꯦꯡꯒꯦꯀꯣ ꯑꯩ ꯍꯦꯠ ꯔꯨꯝꯁꯦ ꯌꯦꯡꯉꯨ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯋꯥꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯋꯥꯡ ꯐꯅꯌꯥꯝ 6 feet ꯑꯕꯞ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝ ꯐ꯭ꯔꯤꯂꯤ ꯑꯗꯨꯝ ꯐꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ AC ꯚꯦꯟ ꯃꯅꯤꯡꯗꯁꯨ ꯑꯗꯨꯝ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯆꯥꯔꯖꯤꯡꯒꯤ ꯄꯣꯠ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯤ 3 ꯐꯝꯕꯗ ꯈꯤꯇꯪꯗꯤ ꯍꯣꯏ ꯇꯥꯏꯠꯇꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯗꯁꯨ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯗꯨꯅꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯄꯦꯁꯦꯟꯖꯔꯒꯤ ꯃꯥꯒꯤ ꯐꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯥꯒꯤ ꯏꯟꯀ꯭ꯂꯥꯏꯟꯁꯦ ꯁꯤꯒꯤꯁꯦ ꯄꯣꯖꯔꯁꯦ ꯕꯣꯗꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯐꯝꯃꯤꯕ ꯗꯤꯖꯥꯏꯟꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯒꯅꯤꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯑꯗꯨꯝ ꯐꯖꯅ ꯐꯝꯃꯒ ꯍꯦഡ് ꯔꯦꯁ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯐꯖꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯝꯕ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯗꯁꯨ 3 point ꯁꯤꯠ ꯕꯦꯜ ꯁꯤꯁꯨꯀꯣ ꯃꯌꯥꯏꯒꯤꯁꯨ ꯑꯗꯨꯝ ꯁꯤꯠ ꯕꯦꯜ ꯑꯃ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯆꯠꯂꯁꯨ ꯑꯗꯨꯝ ꯁꯦꯐꯇꯤꯗꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯐꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯀꯦ ꯃꯅꯤꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯏꯠ ꯃꯌꯥꯏꯒꯤꯁꯤꯗꯁꯨ ꯂꯥꯏꯠ ꯑꯃ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯍꯨꯛ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯣꯝꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯗꯤ ꯌꯥꯎꯏꯀꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ Hyundaiꯒꯤ Exterꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯗꯤꯇꯦꯜꯁ ꯔꯤꯚꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯖꯟꯗ ꯂꯥꯛꯀꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯑꯩꯈꯣই ꯅꯣꯔꯃꯦꯜ ꯍꯦꯠꯆꯕꯦꯛꯀꯤ ꯃꯃꯜꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ i10 ꯀꯣ ꯑꯗꯒꯤ ꯁ꯭ꯋꯤꯐ ꯑꯗꯒꯤ ꯑꯜꯇ꯭ꯔꯣꯁ ꯑꯗꯒꯤ ꯕꯥꯂꯦꯅꯣ ꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯣꯏ ꯁꯤꯝꯄꯜ ꯍꯦꯠꯆꯕꯦꯛꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯁꯨ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯝ ꯂꯝꯕꯤ ꯊꯣꯡꯁꯦ ꯂꯣꯏꯅꯃꯛ ꯈꯤꯇꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯁꯨ ꯑꯗꯨꯝ ꯔꯐ ꯑꯩꯈꯣꯏꯒꯤ ꯌꯨꯁ ꯇꯧꯕꯁꯤꯡꯒꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯍꯦꯠꯆꯕꯦꯛ ꯑꯃꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ SUVꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯟꯁꯇ ꯂꯩꯕ ꯁꯨꯝꯕ ꯒꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯃ ꯑꯣꯏꯍꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯖꯦꯠꯇꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ SUV ꯑꯃ ꯀꯟꯁꯤꯗꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ
option Hyundai gida Exter haina sumaina ama layebo adu si dum consider tawba yae na khalli ko magi feature da oire dum yare adagi looks da dum oire dum yare adagi magi fit and finish ko adagi engine gi refinement ko adagi magi brand da yengor kanda adum hairibis gari si dum consider tawba yabra na khalli ado makha taba video ama muk mathang myam gi habitare ko mathang myam na sudum comment dum habiro kari tawbiro ge habdo adu ai gi ngamba yaba level orgadi dum tawsarake makha ado ngasi gidi video si sai sum losinjarage ado ai contact number sudum hapsan jagrabane adum yengbiro aduga adum contact tawbiraga aiba gari si consider tawge hagadi dum tana bibiyarni ko ado gari thawma tamda seat belt so na phabiyo aduga masa thawragana helmet so na phiyo ado ngasi gidi sai sum losinjarage